Handak pangthokadoriba budget session asida parliamenta Seed Bill Center Leingakna Puthoklaba yai Haina Union Agriculture Minister Shivaraj Singh Chouhan Phongdokhre Haina ET Nowgi report amana Hairi Minister Shivaraj Singh Chouhan Seed Bill ase Laumi Singda afaba quality ki maru marang fanghananaba Laumi Singbo ngak shenanaba amadi maru marang yenthokpage system da transparency lehananabagidamak puthokadabani haike masigi matung ina leibaga sigi Laumi Singda Leingakna yenthokadaba maru marangi packet khudingmak QR code sing hapnanaba thaurang tawbaga loinana code sing asi scan tawduna Laumi singna makhoina thagadoriba maru marang sing adugi haurakfam quality amadi atopa maru oiba warol kaya laina khangba ngamhangani loinana center Leingakna seed bill gi khuthangda Laumi singda quality fataba maru marang sing yauhandananaba amadi asigumba namthaki thawong tawramba mioi sing chairak piba ngamnanaba hotnagani haina minister na makataki